आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau Sama kuntra mari suba duran kap lesing ni kun mga gi road show ngasi Olympic silver medalist Saiko Mirabai sanuna lusingduna Sendra dagi lam thakre Manipur gi mangal organic farmers producer company na puthokpa kihom kilogram satruk ngasi New Delhi da thakre Sel thu mantri Nirmala Sitaraman nimi mari ni khongchat ngasi Meghalaya da thunglagani amasung Pradhan Mantri Narendra Modi leibak mangagi khongchat loriduna ngasi ayu New Delhi da halakre Sama kuntra mari suba duran cup singani kunma gi road show Olympic silver medalist Saiko Mirabai sanuna lusingduna Sendra dagi lam thakre road show asi matang da ekhogi paumi na hai Indian Oil Duran Cup 2025 की सामक कुंथ्रामरी सुबा एडिशन की दमक Indian Armed Forces SBI अमरी तोंगान तोंगान बा ऑर्गेनाइजेशन कया न सिंधुना ट्रॉफी टूर रोड शो न सिंबा अमदी इसई नुमाई की ओइबा थोरंग लोइना सेंद्रादा हौजी हौजी सथरी कप असिगी दमक लेफ्टिनेंट जनरल अभिजीत पेंडकर GOC 3 कॉर्प्स मेजर जनरल SS कार्तिकिया GOC 57 माउंटेन डिवीजन अमदी स्पेशल गेस्ट ओइना मीराबाई चनुना सेंद्रादगी हौजी हाकी ममांग द लमथा Pagthok libat thorumsi Indian Army Manipur Police District Administration CSO Mahiroi kaya jakshin duna mapung phana lamthabagi sarukam oiki Akashbani Imphal gi pawgi damak Sendradagi RK Manipur sana Thorom da paumi sing unabada Olympic silver medalist Saiko Mirabai sanuna asumna phongdokli मणिपुर में फुटबॉल प्लेयर कितना होते हैं और फुटबॉल को कितना प्यार करते हैं तो आप सब देखा भी होगा कि वुमेन्स टीम ने भी बहुत लीड कर रही है इंडियन में तो बहुत अच्छा चीज़ है ये सब तो अभी और भी इधर दौरान कप होने जा रही है इसमें भी जो आने वाले यंग जनरेशन है इसका कुछ सीखने के लिए वो मिल जाएगी और फ़ायदा भी हो जाएगा उनके लिए तो इसलिए ये कप हमारे लिए बहुत ही ज़्यादा बड़ी बात होगा मणिपुर में जो होने जा रही है Road show asi Imphal gi City Convention Center da thungani makhoibu opagi tharomda Rajyapal Ajay Kumar Bhala amadi Chief Secretary Prasan Kumar Singh saruk yagani Rajya gi Horticulture and Soil Conservation Commissioner Taitulung Pamaina mangal organic farmers producer company na puthokpa kyong kilogram chatruk ngasi ayuk New Delhi da thakre ngasi thakibe kyo masi khusem gi har yaudana puthokpani kyo masi sanyen thongda leiba Department Horticulture and Soil Conservation Office da gi lam thakibani All India Radio na chaima putra suropagi tharomama Akashbani Imphal na sinduranga sinungtil Palace Compound da leiba IBM sumang nilasang lenda pangthokani tharomaduda Akashbani Imphal gi thabakti gi pothakraba karmachari singda ikai khumnabu utkani tungda sumang nila amasu utkani Imphal West Jilla gi Wangai Community Health Center gi meeting hall da ngasi Model Comprehensive Abortion Care Center ama hangdokre Tharomasi Maternal Health Division State Health Society amasung National Health Mission Manipur na Institute of Social Research and Development Imphal galoina na wangoi sesiga pune shinbani Tharomasida State Nodal Officer Maternal Health Dr. Aswina Golmei Saruyari Department of Environmental Science Dhanamajari University amasung Director of Environment and Climate Science na pune khosamnaduna World Environment Day gi palan Tharom University asigi DM College of Science da hauzik pangthokli Maharishi Bedvyas pokhiba numi puning singba amadi oja guru singbu ikai khumna utpagi numit Guru Purnima na lakpada Pradhan Mantri Narendra Modi Griha Mantri Amit Shah Manipur Rajyapal Ajay Kumar Bhala hanagi Mukhya Mantri Nongthomen Biren Jawna tongan tongan ba dosengba singna yaipa paujel pirakli Raija aski singna ba mafam singda security force na thibo humbagi thabak leptana chathari khusukhula yon dalhoba ama phagatki Raja Police ki control room na thadorokpa cherol amada hai Bishnupur Jilla gi Moirang Police Station gi manung sanba Uyung Makhong area da ngarang security force na thiba humbagi thabak chathabada ahangba magazine yawba AK-56 rifle ama ahangba magazine yawba 303 rifle ama DBBL nongmai ama amas nongmai maru kayamarom phagatki Kangpokpi Jilla gi Sapaimana Police Station ni manung sanba ke Langom area da gi su pompi ama phagatki Bishnupur Jilla gi Phagwakchau ikai police station ni manung sanba Dokon amasung Nganukon khulgi marakta laiba mafam amadegi security force na LMJ 303 ama single barrel nongmai ani kilogram mari romlumba IED mari amas nongmai maru khara su phagatki amaromda Raija Police na Lampel supermarket area di ngarang KCP PW's gi mi ama faki mahak miyam dagi
namduna sel khaibada chenaba misakni hairi tabiriba pawasi Akash Bani Imphal dagini Sel thu mantri Nirmala Sitaramana bank ke loan lo khiba mi singdagi sel khongatpa matamda niyom sumna minungsi leina amadi RBI gi sana kanglong ngana chatna ba hairi mantri na wafam masing asi New Delhi da pangthokpa non banking financial companies singi symposium da phungdo khibani mak na hai loan piba matamda loan loriba adugi darka leba senfam adu tamak pigadabani aduga loan khongatpa matamda su loan singde mi aduna angamba sangda singhangadabani loan gi senfam singbada sendugi sang yamna hena lawroidabani masigi mathakta namduna loan lahonaba so honoroidabani tungda sel thumre Nirmala Sitaraman numi marini khongchata ngasi Meghalaya da thunglagani mang hek thunglabaga raija aduda paikatliba Polo shopping complex sangagani maki khongchat manungda mantrina tongan tongama thorom kya da saruk yagani amasung raija aduda paikatliba sakwa thorangi thabusingi matangda su khanagani Srimati Nirmala Sitaraman hayeng North East Conclave Sangagani aduga Shillongi IIM da leba Indian Institute of Corporate Affairs Complex habagi urep yungsu tamgani mangna pungsoli da leba Lelong Tech Park ta satkani amadi Lariti International Center da pangtokpa Farmers and Entrepreneurs Exhibition su hogdokani Thangja numitana Courtyard Marriott udokilo singbasinga unagani madigi mathakta Srimati Nirmala Sitaramana nupi self help group sing lakpati didi sing amasung lomi gi lusing basing unagani maki khongsit aroiba numita sora da leba Ramkrishna Ashram School da chatkani Pradhan Mantri Narendra Modi lebak manga Ghana Trinidad and Tobago Argentina Brazil amasung Namibia gi khongsit loiduna ngasi ayuk New Delhi da thunglare Pradhan Mantri khongsit asina Bharat ka lebak sing asiga gi marakta hen apamari thammagi mathakta chakot lambida punna thabak tawminnaragani Bharat amasung Namibia na haksel am suidak langthak amadi Namibia da Entrepreneurship Development Center lingkhatpada tengbang pinanaba sahi asilo silakpada Namibia da digital payment system hawdoknaba yauna yana se mari sahi tawnakhi Pradhan Mantri Narendra Modi amasung Namibia gi Rashtrapati Netumbo Nandi Natai Tawaga lebak anigi marakta mihut kamgi thakda wari sanaba tungda yana se singadu sahi tawnakhibani makna hai Africa Mahadesh ase raw material puthokma mafam ama oibagi mahutta chakhot lamjel da khumang yang changsilib lebak ama oina ufam thoi Shri Modi gi khongchet manungda mahangna lebak sing adu lusingba singa unaduna Bharat ka lebak sing adu gi marakta amana amabu tengbang na ba yauna chakhot thaurang sing thabakta punna chemina na ba yana khi Kuntare suba Eastern Zonal Council mifam da Graham Amit Shah saruk yagani Ranchi dangasi pangthokadaba mifam aduda lebak asigi nongpok thangbada leba rajya mari Jharkhand Bihar Odisha amasung nongchu Bengal dagi lakpa mihut humra romna saruk yagani Odisha gi Mukhyamantri Mohan Charan Manji Upa Mukhyamantri Parvati Parida amasung Mantri Singh yauri Bihar dagi Upa Mukhyamantri Samrat Chaudhary Mantri Singh nongchu Bengal gi Mantri Chandrika Bhattacharya Jharkhand gi Mukhyamantri Himanta Soren Chief Secretary Home Secretary DGP amasung ate official sing saruk yagani Delhi dangasi ayuk Richter scale da mari dasmik mari yauna yuha hakre National Center of Seismology gi matung ina yuha aduk epicenter Haryana gi Jajar da oikhi adumoinamak ate akaim de asok apan yawbgi paudi leite Amarnath Jatra gi damak ngasi ayuk atoba jatrik lesing ahumga jatret taret Bhagawati Nagar Jatri Niwa bestagi khongsan khre Jatri sing adu gari chani mapumuri de chatkhibani khongset aduda angang kun manga nupi lesing amaga samanga mapu taruk amadi nupa lesing manga samga kunthra mari ni Haujik aroibada maru e pau amuk hana Sama kunthra mari suba duran kablasini kun manga ge road show ngasi Olympic silver medalist Saikho Mirabai saruna lusingduna Sendra dagi lam thakre Manipur gi Mangal Organic Farmers Producer Company na puthokpa kihom kilogram chatruk ngasi New Delhi da thakre Sel tu Mantri Nirmala Sitaraman nimit marini khongchata ngasi Meghalaya da thunglagani amasung Pradhan Mantri Narendra Modi lebak manga gi khongchet loreduna ngasi ayuk New Delhi da halakre pauloi jare